ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯗ꯭ꯋꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯖꯥꯗꯨ ꯎꯄꯨ꯫ ꯂꯧꯕꯤꯔꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯖꯥꯗꯨ ꯎꯄꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯗꯅ꯭ꯌꯥ ꯀꯧꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯄ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯈꯣꯝꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯟꯗ ꯊꯥꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏꯅ ꯁꯦꯟꯗꯣꯡꯁꯤꯡ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔꯝꯃꯤ꯫ ꯗꯅ꯭ꯌꯥ ꯂꯥꯏꯔꯖꯔꯕꯁꯨ ꯁꯦꯟ ꯃꯇꯤꯛ ꯆꯥꯅ ꯇꯥꯟꯁꯤꯜꯂꯦ ꯍꯥꯏꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯃꯃꯜ ꯌꯥꯝꯂꯕ ꯀꯣꯜ ꯂꯤꯛ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯒꯤ ꯄꯥꯎ ꯑꯃ ꯇꯠꯇꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯐꯥꯔꯒ ꯅꯠꯇ꯭ꯔꯒ ꯐꯥꯅꯕ ꯄꯥꯎ ꯄꯤꯔꯕꯗꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯨꯡꯒꯪꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯂꯥꯎꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯔꯕꯤ ꯗꯅ꯭ꯌꯥꯅ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯆꯪꯂꯛꯈꯤꯒꯗ꯭ꯔꯅꯦ? ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯨꯔꯥꯟꯅꯤꯡꯉꯥꯏ ꯄꯣꯠ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯕ ꯉꯝꯂꯕꯗꯤ ꯆꯥꯎꯔꯕ ꯃꯅꯥ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕ ꯑꯗꯣ ꯆꯪꯕꯤꯔꯛꯇꯅꯕ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯅꯕ ꯏꯁꯣꯔꯗ ꯅꯤꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯍꯨꯔꯥꯟꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ?" ꯍꯨꯔꯥꯟꯕ ꯑꯗꯣ ꯏꯉꯛ ꯉꯛꯇꯨꯅ ꯃꯇꯨꯡ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯁꯦꯟꯅꯖꯔꯣ꯫ ꯁꯦꯟꯅꯔꯔꯣꯏꯗ꯭ꯔꯥ? ꯂꯥꯛꯑꯣ, ꯃꯁꯤꯁꯨ ꯑꯣꯟꯊꯣꯛꯂꯔꯣ ꯑꯗꯨꯒ ꯃꯁꯤꯁꯨ ꯊꯤꯔꯔꯣ꯫ ꯅꯪꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯕꯅꯤ꯫" ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯡꯃꯩ ꯑꯃ ꯆꯨꯈꯠꯂꯒ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯁꯤ ꯀꯌꯥꯗ ꯁꯣꯏꯅ ꯉꯥꯡꯂꯨꯔꯤꯕ! ꯑꯩꯒꯤ ꯖꯥꯗꯨ ꯎꯄꯨ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯆꯤꯜꯂꯝꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯎꯄꯨ ꯑꯁꯤꯒꯤ ꯃꯒꯨꯟ ꯇꯥꯔꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯂꯥꯛꯄꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯅꯦ? ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯎꯄꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯎꯄꯨ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯨꯔꯥꯟꯕꯁꯤꯡꯒ ꯃꯔꯨꯞ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯁꯤ ꯇꯧꯕ ꯌꯥꯏ꯫ ꯑꯗꯣꯝꯒꯤ ꯎꯄꯨꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯔꯣꯏ꯫" ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯗꯣꯛꯅꯕ ꯇꯛꯂꯛꯂꯝꯃꯤ꯫ ꯑꯍꯟ ꯑꯗꯨꯅ "ꯃꯁꯤꯃꯛꯅꯤ ꯑꯩꯒꯤ ꯖꯥꯗꯨ ꯎꯄꯨ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ꯫ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯊꯪꯅꯕ ꯑꯍꯤꯡꯗ ꯄꯣꯠꯁꯤꯡ ꯑꯗꯣ ꯁꯔꯨꯛ 1 ꯍꯦꯟꯒꯠꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯅꯤ ꯑꯁꯤꯗ ꯃꯥꯅ ꯍꯨꯔꯥꯜꯂꯨꯕ ꯂꯟꯁꯤꯡ ꯑꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯃꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯁꯔꯨꯛ 2 ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛ-ꯀꯣꯟ ꯑꯃꯗꯤ ꯐꯖꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕ ꯑꯗꯣ ꯏꯊꯛ ꯊꯛꯀꯠꯂꯝꯃꯤ꯫ "ꯇꯥꯕꯤꯌꯨ,
ꯅꯨꯡꯁꯤꯖꯔꯕꯤ ꯄꯨꯛꯆꯦꯟ ꯐꯖꯔꯕꯤ ꯏꯕꯦꯟ, ꯑꯗꯣꯝꯒꯤ ꯖꯥꯗꯨ ꯎꯄꯨ ꯑꯁꯤ ꯑꯩꯉꯣꯟꯗ ꯎꯠꯄꯤꯗꯨꯅ ꯑꯩꯕꯨ ꯄꯦꯜꯍꯟꯕꯤꯔꯕꯅꯤꯅ ꯀꯥꯟꯅꯕ ꯑꯗꯣ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯈꯣꯝꯖꯤꯟꯖꯔꯨꯕ ꯂꯟ ꯈꯔ ꯍꯌꯦꯡ ꯑꯍꯤꯡ ꯄꯨꯖꯔꯛꯀꯦ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯎꯄꯨ ꯑꯁꯤꯗ ꯈꯔ ꯊꯝꯖꯤꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯑꯩ ꯃꯗꯨ ꯂꯧꯕ ꯂꯥꯛꯆꯒꯦ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯁꯔꯨꯛ ꯐꯖꯅ ꯄꯤꯖꯒꯦ, ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯌꯥꯅꯤꯡꯕ ꯃꯇꯧꯅ ꯇꯧꯁꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯁꯤ꯫ ꯃꯗꯨ ꯑꯃꯨꯛꯇꯃꯛ ꯇꯧꯁꯤ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯟꯅꯨꯕꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛꯇ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯀꯣꯛ ꯑꯗꯨ ꯎꯅꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯈꯨꯡꯒꯪꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯈꯔ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯍꯟꯅꯨꯕꯤꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯣꯠꯇꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯡꯒꯪꯒꯤ ꯌꯨꯝꯁꯤꯡꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯨꯔꯥꯜꯂꯨꯕ ꯁꯦꯟ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯟꯅꯨꯕꯤꯒꯤ ꯎꯄꯨ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤꯉꯩꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯙꯅꯤꯌꯥ ꯑꯗꯨꯗ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯂꯩꯕꯒꯤꯗꯃꯛ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯙꯅꯤꯌꯥꯒꯤ ꯖꯥꯗꯨ ꯎꯄꯨꯗꯒꯤ ꯑꯃꯨꯛ ꯐꯪꯕ ꯉꯝꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫